Sugi matungda UT ki matang na wari makasa thagani su group. India government, Manipur government amasung Kuki lahulup sing kiano amasung UPF ka nakanong joyba suspension of operations su anoba yana sirol ama kuyak pinakraba matungda makasa tharkadoriba wari city legislature ga loina ba union territory ama CMB wapam dani haina Kuki su group sing phongdorali adomoina mak India government ki press information bureau PIB na yana sirol yauri wapam amabu laithok miyam samamnaba thoonana bo hotnari haina marabski Kuki National Organized Keno amasum United People's Front UPF na puna nuwaisin umita thoki viste menamada ballibu wapamdi anoba su agreement kuyak pinakraba matungda su group amasum lenga ki marakta makhasa tharakadoriba wari asi Manipur gi Kuki zo area sing sigweba legislature ki power laiba union territory amasim nambigi matanga wari makhasa thakani PIB na masiki matang na lana wapang pungdorak pa sina Kuki zo miyamgi sentiments on bagaloy na September 10 da Prime Minister Chusampur lakadari basida thoidokpa mut lehendra hadi handak Ministry of Home Affairs amasum suspension of operation tawnari ba kanglup singi marakta sahi amasu sanggoki basida taseng na pallibu wapamdi su agreement sigi kuyak pinaraba matungda akaknaba matamgi manungda Constitution of India gi makada punamakna yanarawa political settlement amagi lambi yat pa haine panki adubo PIB no official agreement adubu thaidolaga yanakhiba tai provision singi marakta revised ground rule pallibadi Manipur ingta pama sukmara setor phibam ama lakhana ba khonabra punamakna yanaraba warosion ama purapa mathau tai haine irakhi wapam asi sugi srup amata da yaudi amasum group singdagi statement thoki basleti loop ani edugi apun sirolo dun hai Manipur kumza English ngani ka kungo humdo gi me humda irang thok tringa gi mamangda su group sina Manipur state ki manungda territorial council gi mawngda local autonomy PP na ba demand tawduna lakani irang thokraba matung gi makoi gi demand asi legislature yaw union territory da oina hongdoki bani Manipur government su agreement si kumza English ngani ka kunga mari gi February gi kunga mapanda thoki badigi makha sangthadana lakhi bani loidana Manipur February 10 da president rule thamlakhi bani haina su paus ta pali PM na hayaning bo wapam sing governor thamkre lebasi ki prime minister na tha siki tarahum de lakani haina ribasida irang na sugola bistere siki tamak tokoning mo thabak thoram singi matangda lokat pham thok thabak lokhona ba Manipur People's Party MPP Youth Front na Manipur ki governor Ajay Kumar Balada ayi sirol ama idro khankre governor da pisin ki sirol tu da prime minister state asi da lakningai da state asi ki so tharaga senmilon gi phibam asi fagat hanabagi da ma dedicated special economic grant ama pinaba lokthok piramu hai pro wapum yawri grant asina mateng state asi ki local infrastructure sing nong semga sagat pagam ngani haina palladuna Manipur ki agriculture amadi MSM issue hena sakut hanba ngambagi mathata irang asina sukolaba imung singna mateng pangadoribani state asida buffer zone thamliba silak thokadabani miyamna satopsin tawada ningtamna satoi hangadabani state amagi manungda tokhaiba line ama thamdun state asigi miyoi singbu tuan amago uhanana basinba yaro hebu wapum phali irang asina lanjena duro laidiba singwa samasagi mayumda hanjin hangadabani haina palladuna makhoina mayumda hanjina bagi mathakta lengana piriba mare pigadoriba khudong sadabasing atopa miyo amagi kuthang na tabida masa da direct benefit transfer tawgadabani haibu wapum su sirolo du yauri isterasida laidiba khudimangna isterasigi mafam khudinga satningba mafamda sadok dusin tawbu yahangadabani haibu wapum phongdoraduna sirolo sina hai kariguma laidiba furu khudimangna ningtamna hingmamadi kanagi su ayat apan amasung akiba yaudana sadok dusin tawbu yahandrabadi irang asina sogoliba sigi nena taba phiom kaidonungda purakpangamloi irang asina sogolaba mafam sigi oina nahasing oina massive job package ama laktokpio khongtha asina hawraklibi state asigi thabak phangdana kangawna duna leiba nagasingbu thabak pibangmani MPP Youth Front na thamliba wapam singasi governor na prime minister ningsing biu haina palladuna haribu wapam singasi karigumba amata lakthoklamdana mati tawramdaba thoklabati maki khongsat asi uwantok leitaba iho ba khongsat ni haina lawrodabigi maram leiti sungsoi dana prime minister na wapam singasida akhanaba miyeng sangduna thabak tawrakani haibigi thajib lei haiba wapam tawki MPP Youth Front na thamliba wapam singasi aki khang pibanati wapam singasi irang thoktura leidiba soktura leidiba miyangi apamba amadi
matam kaya nathiduna leraglaba miyamgi apambane ha buapum governor da pisin kiba memorandum du da phungdokli hain so pausta makhatana palakli Samit Patra amasum Ajit Gopsa de hana lakani Thasi ki tara humdoida Prime Minister Narendra Modi na Manipur laktringai mamoinana Thasi ki tara Lok Sabha ki MP su oiriba BJP ki North East ki coordinator Samit Patra amasum BJP ki Manipur in charge oiriba Rajya Sabha ki MP Dr. Ajit Gopsa de Manipur lakani hari BJP ki lusingba ani esina Imphal da amasum Chusampur satna BJP ki MLA sing unarap ya haina thajabe apum phamdagi phawa pawman hari BJP ki North East coordinator amasum BJP ki Manipur in charge ani lakpada Manipur ki BJP ki MLA sing state asida popular government ma sem na bi opam sing takshin magaloidana khanarap ya haina pawsna makhatari free movement ki ayiba piba ngamgadra Manipur lakadoriba Prime Minister Narendra Modi na mitay sing national highway sing da ating ba amadi apan balaitana satpa yare amadi lanjena duna lariba sing masagi kun laikai da hanjil halagani haibigi ayiba sirol piba ngamgadoriba haina imagi mairagi president ti ay sujatana hangkre Naga taba mapamda Kuki su kem thamba yaroi Kuki militant group singi kem naga singi mapamda Thamnabigi damak honaragliba si irang thoknaba sinmani naga sing yaba sungam ngamloi haina liangmai naga council eastern zone Manipur LNC EZ na thadorakpa chur amana phudorokli chola sinhai Kuki militant group singi kem thingsat amadi Ebenezer naga singi maphamda hongdoktuna thamgani haibisi yamna laibak thibani kongtha asi yaba sungam ngamloi kangpokpi subdivision gi manung sanna kangsu police na konba kharam wifi amadi je thongkhului khunda lahang ki soyamadi nathel jang kem haina ming onthok tuna Kuki militant singi kem thamnaba thangjilangli bu khongthang yaba gamlo haina palladuna kem thamnaba honaragliba mapumasi naga singi maphamni naga singna matam kya mamangdagi khunda dun leraglaba naga sing karigi dama Kuki militant singi kem thamgadoribano thawong asimak hena irang thunaba simba thawong herakli naga singi territorial right ki matana naga singna Tha amaram sanction kiba khongjang adura Manipur government na right asinga kani haina thajaba pirakpadigi sanction lamba khongjang adu handokibani haina palladuna yana bamagi makhada handokiba khongjang adugi mayokta heran militants elements sing thamjina bu khonara giba thawong asi tarana lawdi hebuwa thamrokli kariguma kem ani asi kharam wifi natragana zem thongkhului da thamlakpada thoglabadi miyam gi barakta pamdaba thawdok sing thoktuna yam sathiba phibam ama lakan heba wapam phongdo uladulu sirul sin hai khongthang asi pamdaba thawdok sing thoknaba se pau pibene madi state asida tangdulai da puraktana bokhona bani kariguma thawdok asina mara moiduna pamdaba nungaitaba thawdok sing tholaglabadi state amadi central government thawdok khudima ki tax akpugoda bani naga singi maphamda satliba Kuki singi yamna maru eba lambi am oiriba Chusampur amadi kangpokpi samnaba lambi matam pumbi goina thingjalakpa yahina akan bo warning piraduna chirol sina hai kanglon kaina Kuki sing naga gi lamda khundarakpa yaroi naga sing ayabu yauduna Kuki sing kariguma thaba mata tawbi yaroi kariguma naga sing maphamda Kuki sing kanglon kaina thabak toramba mati khunda salamba thoklabadi kanglon kaina thabak torokliba sing khandokuna thintaba tawduna lokat bam tokoi action lakani Kuki refugee amadi Kuki militant amatana naga singi maphambu drug lalon phamamadi kanglon kaina kusuklai putok pusin tokpam oina othokpa yaro haina palladuna Kuki singa naga ki maphamda criminal goib thabak thoram amata satrakpa yaroi MSA amadi istelenga na yengduna satharakli ba thabak thoram singa sina lamdam asigi yellow missing namsinna ba thabak satharakle haiba wapulsu sirol sida phongdorakli India lenga ki Ministry of Home Affairs amadi istelenga ki puning singsiladuna naga singi laidiba lamsinga si political gi commodity nati lamsing asi naga singi saktam hawrak lon amadi punsirol kya ga sagon aduna lakna pa maphami hairiba masa singa si kanana bu tamak naga singa lepalaitana duma khonagani matam pumda naga singi saktam punsirol amadi hawrak lon sing narakpa sing thiengnagani haiba wapam sirol sida phungdorakli panmaya abadi khulai pai Kuki group singi shugi kem mapam hongdopi gi matangda naga amadi maitei sing khunda mapum sing thamba yaro hena matam kya mamang gi miyam akan mukungjang saksin dona rakli bani kharam bai phai yaw naga sing khundari mapum singda Kuki shu kem khra thamba yaro hena federal naga coordinating committee na phungdoki bas dekrabani kari gum naga sing gi apam gi meyuk thabak torak tholabadi imu nai muda gani hena akan mu wapum phungdoki bani Amaramda Manipur English singani ga kungo humdu gi me humdi gi hauduna tholak liba hingsa yaw
irang asida suda leiba Kuki militants na mapung phana saruk yai haina thadau gi lupsing yauna naga amadi maitai gi lupsing na phungdoktuna leiribani irang asida miyoi chani gi yankai hena lekhidri miyoi kunthra ga manga hena mapum khangdana leiri amadi miyoi lising hupu hena lanje na duna tuan relief camp laiga na matam khara ki oina sab sangsing amadi khangna sana basing gi yumna sangjo pham lawduna leiribani Kangpopi amadi Chusampur Powduna Kuki Singh Satli Balambi si Nagas gi mapum Powduna leiribani hari Balambi si Kuki militant group ki lusing mani haiba miyoi sing maming tuan thonjelakpadi Nagas sing hari Balambi si thingbi khongjang sangsing gi balaikrabani Kuki militant sing bus khamnaga sek tawkhre Urkhul district ki manung sanba Sanakaitel Sinakaithi tigi lakpa basamang nga khulai matik sana pai Kuki militants me khamlaga maturu tolakpa miyoi sing sek tawkhre hari social media da Zokhan Khaul hai Facebook account am thagalakpa khulai matik sana pai ba Kuki militants na bus khamlaga sek tawgi footage amas makoina akanba khon na ki buwa pam viral salaki post aduda thariba caption di free movement at your own risk hani thaudo du ki matana phangba pau gi matungina ngarang ayu ukul district Sanakaitel dagi lakpa passenger bus ama mall of village manang khulai matik sana paiba Kuki militants na khamlaga sek tawki militants ngaduna bus adu tongla passenger sing ge mobile phone phajin baga loina sek torba matungda kona thaduraki mafam adura ki phangba pau militants ngaduna mall nom da leiba Kuki militants camp ama passenger ama na photo nam ki hawi ki singnaba leiba dagi bus adu khamlaga sek tawki Militant sing aduna passenger adu ki mobile phone sing phajin baga loina madura yaw recorder natragana photo sing sek toki kona thangna phajiluba mobile phone sing adu amuk pithoraki amaromdana sagolmang area naga student association na condemnation letter ama thadoropo loina hariba letter asida palliba atopa paw mana tetak na myam thamjige hariba Kuki militant sing sna bus kham khibaga loina blank firing toki buwa phum yawna su condemnation letter asida palakli Maringi khul singdagi Myanmar masa sing halan khina bu warep lokri English singani ga kunma thoidagi yumlo na balaibak Myanmar gi lanjena tuna border pillar number 81 87 gi manakta lairiba maring khul sing sangja pamloriba Myanmar illegal immigrants sing masa gi maram damda halan khina bu warep lore haina Ramo Real Ram area maring organization ki chairman K Prakash maring na phongokre Prakash maring na hai Tenopal district ki border pillar number 81 ki 87 gi marakta lairiba Satang village Sanring Phai village amasung Moireng Phai village the singba maring khul sing Myanmar gi law kaina sakslaku illegal immigrant listing ani songaram sangjapum loduna lagi hausi illegal immigrants sing na Myanmar rom gi makoi khangna sana ba kya kauksilak sarna mi listing ahum rom suram bai makoi gi mi sing yam khalak pa sin maram oiraga maring khul gi khunja kya phurak gi thaudok tatna thulaki masi matam sana thingau da batarabadi Tenopal district gi maring khakta Kundaba khul sing asi mako gilam ne hani claim tarok le hani ngai leti haina Prakash na phungtukri Myanmar illegal immigrants sing sina khul gi mi kya tamthina phubu gi thabak kya satharakwa sina maram moiraga illegal immigrants sing asi real ram maring area dagi lauthoki bana tra tanthokina bagi matang da me kun go humdore Tenopal district ki deputy commissioner da memorandum pisinduna khan ki balai kre dubo hausu pawu kari gum thaba mata lokotna lagi masina maram moiraga ramo gi members sing fellowship sing yauna mipam paktun illegal immigrants sing asi thama gi manungda real ram area dagi masagi maram da hankina bo warep lawba hawre hensu mana makata na phongdoki Panmay handak da su naga nupama Myanmar based of lahul umaga wari sana na ba kaukraga saifam dana tamthina phuroki bagi thaudok su laikhrabani Chusampur da anawa dami coffin sing kin baga loina wall of remembrance simsingkre India ki Prime Minister Narendra Modi da Chusampur da lakatori basi ki dama sem sabagi thabak sing pekhat ure join student body ki members sing na dami coffin sing kin baga loina wall of remembrance da sitok singtok ki thabak sing su pekhali State asida maite amasung Kuki singi marakta thokliba irang asida sikhibani haiba mi masing adu unabagi dama anawa dami coffin kunthrarom nauna kingkre Wall of Remembrance thamliba ethnic conflict gi portrait sing amasung dami sing nauna semjin baga loina sengdopi ki thawak su pekhali joint student body gi mekedi gi Prime Minister Modi na Champur lakma tamda Wall of Remembrance su visit tauna ba apil tawri Prime Minister ki kongsat asida IDP ki lusing basing unaduna makoya thengnari ba khudong sa da basing khangduna santi leiba Manipur am ohena ba conflict asi lusina na ba khona ga dawri han su paus ta makhata na palakli Modi ki kongsat
MLA खरन लिंसु सीनबा सैसु सुतेक्तनबा होटनरब्रा हाइबा Prime Minister Narendra Modi na tha sigi tarahum de lakani haibidigi ngarang governor kaudun Rasbon da hanagi minister parent speaker T Seitra Patams MLA tara hin baguna duna wari sanaki badu go to the base of power agency amana di Prime Minister ki khosat manung thoni do thawdo sing thorakna ba BJP ki MLA sing na thawdang lawgadabani haina governor na khangalakle habu wapum power agency asida maming matha taksung da MLA amana phongdoragle habigi report ngarang nung thil Torakrabasu, Governor Unaki MLA Singi Maratigi, Linsu Sina Bamasu, Sashu Tekanaba, Honaba Yauri. MLA in the Prime Minister Gikonset Pumapung Paba, Mahenavigita, Makogi, Makadi, Lobuya, Todang Sunglogan, Habuana, Prime Minister Gikonset Manunda, Manipur Miyangi, and Obelenga, Siam Gimatanasu, like Haita Honaba, Taxinaba, Leptri. Ngarang hanagi Minister Speaker amas BJP State Unity President Singbayaw MLA kun henba ka governor unaba wali sanakraba matungda ngarang sunuksil pumaram tarakwada atopa BJP ki MLA tarukasu governor ga Rasbon unadana wali sanaki ngarang unaki basingi manungna Gobidas Konthawjam TS Bishoje TS Arun Kumar Abdul Nasir M Dia Sabuddin amasung K Ice Zarkishan yaw hedi MLA taru asi governor ka pungkhaya marom subna phaminadana wali sanaki adumapo sabsana karikaram hiram da puthokuna khanakhibi habidudi sabsana khamangam kidri adumainama MLA singi makedi ki Prime Minister ki Manipur khongsat pu mapung phana na bokona bagaloidana magi khongsat manungda anobalenga ama semnabi ayaba lahuna bi wapum hawdokna duna khanarangani thajanari panmayabadi nang hanagi Minister Speaker amadi BJP ki President yawn MLA kun henbaga Governor ga phaminaduna wari sanakhibadasu MLA amagi makedi gidi miyamgi mihut singi anoba lenga ama athuba matan lehaningbi akan buwapam sin phungdo khiyari adobo Rasbon gi makedi gi official oiba sirol amata thulakhidabana mifam singa sigi sabsaba maram sing khangmangam khidri hani su pawus ta phungdo pri adugo tenda basam na miyam da thamjaramge hausi ko inadi miyam pawus matang siru sinjarage ama sum khata bana wapte miyam punang amina sena channel sigi makedi gi thamjari